Hello guys, welcome to my channel. Ngasi gi videos di yamna nungai taba thaudok amagi matang da ai haijage aduga masidagi matau karamna kan gadabage habadusu ai haijareke YouTube channel monetization policies sida kari kari hairibano haibadu ai haijage aduga yamna nungai taba thaudok amana da Naorem Naobamei gi channel haibadi 232 subscriber helabane magi channel si YouTube na magi channel si kakkat pikre yamna nungaite adubu YouTube na karam policies karam rules hairibano haibadu khangdabadagi soihibang haktani aduduna masidagi haugalak leba YouTuber sina kamain tawraga kangadabage aduga kamaina magi YouTube policy sina kari hairibano haibadu ai haijarake aduga makhata bada akoigi manipuri da thoiba haibadi YouTube channel yamna grow tawra matungda 2,30,000 40,000 hellaba matungda YouTube na kari maramdagi terminate tawribano ado sidagi matau karamna kangadabage haibadu aikoina akoigi knowledge kitang watpadagini ado masidagi matau karamna kangadabano haibadu su ai haijarake aduga mayamna da Naorem Naobamei gi channel ai description de link pijaramge magi channel sisu subscribe tawbiyo mayamna su mateng pangbiyo maksi yamna content habadi content sem yamna interested oijaba aduga magi content se yamna informative oiba habadi comedy su oiba aduga mayamna su knowledge piba yaba content sing sem eduna mayamna su support tawbiyo hallaga mayamna magi subscriber sing amadi ai subscriber sing nam hakki channel asisu subscribe tawbiyo aduga haugalakliba YouTubers mayamda aina haining badi karam ba YouTube habadi magi rules and regulations si kari no habasi khangba yamna maru oyaba ai sigisi haijarake ba ahan bada akoina YouTube si monetization tawnabagi damakta 4,000 watch hour amadi 1,000 subscribers si ahan bada magi basic criteria ne ba ko sigisi ahan ba 1,000 subscribers suraba matung amadi magi 4,000 subscribers si suraba matung da 4,000 watch hour adugo 1,000 subscribers si suraba matung da akoina channel sim monetization tawba adugi matungda AdSense account hena Google AdSense hena lay adugi Google AdSense si same gadabani aduga channel ga adragi Google AdSense ka link tawro matungda monetization gi damakta review gi damakta akoina thagadabani aduga YouTube company na within 5 days tagina 15 days fogi manungda masigi habada moi akoi channel si approve tawr e natragna approve tawrakte monetization tawrani natragna tawba yaroi haibasi makoina akoi email gi through da khanghalakane bako email gi through da khanghalakpasi makoina akoi gi YouTube channel da yauriba content sing si karam ba mong da yengbano habadu ai haijarke ba han ba akoi channel da semise akoina semiba theme si kari gi matang da comedy gi rana tang film thagat pe gi rana tang isai thagat pe gi rana tang blog channel la haibasi si han ba da makoina si gi main theme si yenge bako aduga makoina anisuba criteria makoina anisuba di yengsin kare konda kwaidagi koina samna harba video most view video saidana akoina kwaidagi video sama thagaledana video sama si video sama makoina yengoba kwaidagi hena video sama sing manung kwaidagi views jamba video manga natraga tarasi khangadane ba dugidra karam video thagatli karino haibadu makoina yengadoineba aduga ahum subadana makoina akoi channel sim monetize tawna video makta kari yenga kana newest videos kwaidagi nauna thakali video sida kari magi descriptions magi thumbnails magi contents adu check tawganeba aduga biggest proportion of watch time kwaidagi yamna watch time haibadi videos ma'am thakali jo kwaidagi yamna akoi gi watch time yamba video sisu makoina yenge aduga video meta data including titles thumbnails and description sisu makoina check tawbe khoi samna kan dakta views jamna ngai gi tamakna ne khoi title da panghap option ba thumbnail da panghap option ba adu ya de ba makoina monetizations adugi mayam du pass tawro matung da monetization tawra ne ba monetization tawra aba matung da akoina YouTube channel si always time da monetize tawraga kamaina thamgadabage haiba magi rules and regulations policies kamarom lay adugi matang da so ai haijarake ba spam deceptive practice and scams oiba video sing ampu thagat pe ade ai explain tawjarake karam ba mong sing no haiba so ai haijarake nudity and sexual content hairiba content sing sisu ampu thagat pe ade ba aduga child safety harmful or dangerous content hate speech
harassment and the cyberbullying हाइरिबा rules and regulation मैम से अखोइना follow तौरगा चटकदबनेबा दा नावरम नावबमैना सु हाइबने समना हाइबा कांदा अखोइना एक्सीडेंट तौरन खलो एक्सीडेंट तौबा कांदा मी अमगी अखोइना ई थोकपदो अखोइना उहनबा यादेबा YouTube की rules and regulation की मतुंग इन अदुगी ई दु उहनबा यादेबा अदु एक्सीडेंट तौरिबा मी दुगी फोटो दु उहनबा यादेबा फोटो दु कुपचनगदबने तो एक्सीडेंट तौरिबा अखोइना न्यूज़ रिपोर्टिंग तौबा मतमदसु अदुगी पोतसिंग दु अखोइना वखंदा थमगदबनेबा दो आई spam and deceptive practice and scams हाइबसिदा आई क्लिक तौगेबा को अदुर मकोइना हाइजि करिनो हाइबदु आई हाइजरकेबको वीडियो स्पैम तौबा मिसलीडिंग metadata or thumbnails ta panghai hijan ba dragi title le panghap sel content nan kaisu oiram da adum basing do ampo yam deba ado scams hai samna kon akoina online gi applications ma'am leidana adugi matung da sigi app si download tawraga di si paisa phangani aduni adani hairaga akoina video gi description da link ama hapchalaga akoigi adugi link du da click tawraga akoigi user da kaigamba fake oigedam oragadi adugi content sing sidusu akoina यादेबा अपलोड तौबा को insensitivization spam content that sells engagement metrics such as views like comments or any other metrics on YouTube this type of spam samna kan akhoi views phangnabagi damakta likes phangnabagi damakta comments phangnabagi damakta akhoi adumaina tawba dusu yad habane ba dogi chakma na comments si akhoi spam moina akhoi YouTube ki comments ta leib taraga su adusu magi community guideline strike tharakane ba सुमाइना लाइरे अदो सिन अहान बगिनी अदो अनि सुबदना nudity and the sexual content हाबने कोइन समना हरब कांदा कोइ लिमिट लाइब उठप याबगी अदोगी लिमिट रगी हेन बतारगदि मकोइना कोइ स्ट्राइक थरकने बको if you are posting content like depiction of genitals breast buttocks sigi हाइब अदरगी कोइ उबा पोचिंग सी नोइना छु खलमगने मैम यावी अदुदि केम तौ धाकना मकोइ लिमिट लाइब लिमिट रगी हेंदोर आकांदना मकोइ कम्युनिटी गाइडलाइन strike थरका दस pornography or depicting sexual acts सिसिंग से अम्भौ तौबा याद हैबा अदरगी as restricted content sam harba kan 18 plus ki oiba posting adu amphoba akhoi thaba yadeba haidi akhoi videos ta yahon ba yad habani child safety sam harba kan da child safety ki su yamna maru oi kai gum sai try pan ki makha gi angang oiba sing se ge akhoi video number di aiba ko video number matam da makhoi se par fee fazana set pi ge dabani sam harba kan karam karam ba fee makhoi gi da akhoi private part adragi ama kai gum ba amma fobo uhan ba yade makhoi gi si yamna section gadabani अदुदुगा मखोइगी हाबदि सेफ्टी गी दमकता कइगुम अखोइना मोइद अंगांग नके फी से ट्रस्ट याय नम होइगी वीडियो खन थकलाउ नमजला कइगुम YouTube दा थागत पदारगदि मदु अखोइद स्ट्राइक चागने बदुदुना सिगुम बसदगी कन्नबगी दमकता अखोइना अंगांगी वीडियो नंबर मतमदगसु अखोइना मखोइगी सिगुम्बा मागी फी सेट प्रा सेट तबरा हाबसिजु अखोइना येंगबा मथौ तायबा अद्रगी हार्मफुल और डेंजरस कंटेंट सिगी सिदा करी लाखपनो हाबदुसु अखोइ येंगमिनसेबको extremely dangerous challenge कोइ सामना पन मुकबांग होइरो कइनो कोइ challenge की वीडियो मैम लेदना अदरो यामना extremely होइबा अम्मादसु हर्ट होइगदा मीने येंगबदा नुंगाइतबा challenging तौबा सि अखोइ YouTube की गाइडलाइंस की मतुंग इन्ना यादेबको अदो सिगी सिंगसु अखोइना वकल दा थंबिबा dangerous or threatening pranks तो मतमदसु यामना हेंजनबा prank यायबको pranks तो YouTube ने याय बट अदो कोइ dangerous होइबा threatening होइबा pranks या कोइ YouTube ने यादेबा instruction to kill or harm हाबदि मी अमा हन्नबगी दमकता अद्रगी मी अमबु सिनबगी दमकता तौबा पोतुसु अखोइना यादे यामना ड्रग यूज तौबा यादे ईटिंग डिसऑर्डर्स हाबदि अखोइगी चाबदा अखोइगी व्यूअर्स ता अखोइगी समना कांदा अखोइना मुकबांग तौबा मतमदा अखोइना यामना मउंग चादबा मुकबांग हाइदि पंगचादा चारागा अखोइगी येंगिबा मिसिंगदुर मतौ तमागा मखोइदा अदु चारो मतुंगदा अखोइगी नुंगाइ रोइदा पोचिंग अदुगुम्बसु उटपा यादे violent events सिसी याद्रे instruction and thief or cheating सिसु याद्रे जगे मिगोंदा hacking कमाइन तौरगा hack तौगदा खुद कदबगे हाइबा ताकपिबसु YouTube की पॉलिसी ने यादे bypassing payment for digital content or service सिसिंग सिसु अमफा याद्रे अदुदुना सिसिंग से अखोइ सोइदना मकी येंगबियो मयाम हेड स्पीच सिसु यादे हेड स्पीच मियम दा खोइना चाहिबा थांगबा मियम की पर्टिकुलर मियम की सहीदा मागी कास्ट मागी डिसेबिलिटी असोइबदा अद्रगी ग्रुप्स जेंडर आइडेंटिटी एंड एक्सप्रेशन नंगदी होमोनी अदुनी अदानी अद्रगी मागी जाति दा मैतैनी पंगन्नी हाउनी हिंदूनी अदुनी अदानी ना मागी नेशनलिटी रेस इमिग्रेशन स्टेटस रिलीजियस
sex gender sexual orientations sigi mayam sing se akoina khangba darkar ta ba adugi matung da neba akoina monetization tawkra matung da monetization se adum lehenna bi damakta sigi rules and regulations si mathau cha ba duna harassment and the cyber bullying si khwaidagi makha ta bani sida yeng if you are posting content that features prolonged name calling malicious instances as racial slurs based on someone's samna harba kan akoina Delhi chapa matamda akoigi ming am tholin chingki adu adaina adum bagi mawong du thagat pasu yade haibane bako adagi mi embu ikai ne bagi damakta mi embu insult tawba angang amda oro natragana any mi amada insult tawbagi mawong sisu yade ba duduna akoina sigi mawong singsi sigi rules and regulations YouTube community guidelines tag YouTube monetizations policy singsi akoina always time da akoina sising nga aga sat kada bane bako adugi matung da ne akoigi YouTube channel si always time da akoigi channel si adum monetize tawraga leigadorse aduga dan Naobamei gi sumagi channel si akoina samna har kanda channel ani ahum channel amasi 240 to 50 subscriber hen sabnistagi kamaina no magi channel si lauthok risu hai ge magi video khara yawbane magi video sing da akoigi accident tawbagi da e tahan bagi adragi ka bagi video khar utpane adum basing drone be strike laga magi channel si strike ahum laga strike ahum si lakpadagi magi channel si terminate tawkhibane ba mamang so agi channel khara terminate tawkhre adugumba akoigi magi community guideline strike to aina ilhodabagi damakta sida so hai sengo spam and deceptive practice the fake engagement samna harba kanda impersonation external links yamna hapasi so community guideline strikes we violate tawnabagi amane spam deceptive practice scams playlists additional policies child safety thumbnails nudity and sexual content suicide and self harm vulgar language ampusina biade harassment and cyberbullying harmful or dangerous content hate speech violent criminal organization violent or graphic content sida ai hairake bako samna hakan akoi yamna akoi accident tawbada ka akoi e thokpa uhandana kholan tawbada akoi sigi YouTube policy sing am phuya de badragi firearms sale or illegal or regulated goods or service sigi matang da suya deba misinformation election misinformation COVID-19 medical misinformation sumbagi mawong da akoina video sem bataraga su community guideline strike tharakane be YouTube masana aduna sigi se akoina yari bang khoi sigi niyom sing se akoi follow to minasi aduga akoi gi channel akoi gi leiriba YouTube Manipur da leiriba YouTube community sing se akoi amana support tawnaraga akoi masen pulap hingminnase akoi pulap chawkhatminnase aduga mayamna sum mateng bangbiu adu kanagomba akoi aspiration leiba YouTube channel hangningba aspirant leibasing na YouTube channel soidana make hangbiu akoi mateng pangjege adubu yamna section na hobadegi yamna section na tobiu hairiba makoigi rules and guidelines sing si phajana follow tobiu adu kaigum interested leiba taraga de ai channel sida comments ta pibiramu kamane YouTube channel hanggadabage khangdabasing nauna hangningba sing na taksage ai nongu matangi video da YouTube channel si kamane hanggadabno habado ai video ma semjarake ai gi video si yengbibagi damakta mayam pumna mukpu thagatsari da Naorem Naobamei gi channel si su mayam pumna manga subscribe tobiu tabada yamna nongaite akoi YouTube community na mahakpu support tawjari magi channel asi su subscribe tobiu mayam pumna mukpu amuka hana thagatsari